अहानबदा मरुइबा पाउसिंग पिजरे कुकी मिलिटेंट नि चिंगनबा सिंगना लेमखोंग चिंगमांगदा लेबा मैतेगी युम मंगा मै थारमले लिंगमै फुरुपकी अमसु यावख्रे कुकी मिलिटेंट सिंगना मिचम मियाम दा चथबा म्योट मिनै लेप्ट्रबदी अफबा फॉल ओइरोय हाइना चीफ मिनिस्टर ना अकन वाफम थमख्रे Delhi the ruling party ki Mihut Singh Prime Minister Unaba Funkidre, Defence Minister Rajnath Unaduna Memorandum Pisinkre, PMO Office the Soup Sinkre. India Amadi, India ki Wangmada Ladyba Mapam Singh the Manipur the Santi Purakna Bakong Jang Sinkre. Amadi Imphal West East amasong Bisnupur District ta hayeng numidang wairong pung mga fawba curfew komthokre. Mayam bukurum jere, ELITETV pau mideng tabiriba singbo sana Hemam na taram nok jere, hauzik mapung oiba pau miyam da sandok na pizere. Kuki militant ni chingnaba singna maitegi yung mga nagagi ama may thadoklamle, tawdoga singarang numidang pung taraman toiga minute kuntra dagi nongalamday pung mari fau bagi manung da thok kibani haire. Tawdok thokfam dagi fangba pau da kuki militant singaduna nong may kapsilaki haire, mafam madada layba state force singasu handuna kapke. Makata na kuki militant singaduna yung mga adu may tharambata natana. Liang may jati gi bhara sanduna thamba yung amasu may thadok lambani haire. Chathakiba thawong adubo may tay kungi kunza singna akan mamong da yaning da bafong dokre. Yung may chakpa du kanna ba changlubada lay makhongi army singna changhalakide haire. Amarom da kuki singna nong may kapthorakpada Jat Regiment ke jawan amasu panbada ki sokle haire. Mahak lay makhong hospital da pukhatuna laikan nakre. Chairak sida liang may furup ki yung may thadok lambadu akan mamong da yaning da bafong dokre. Mafam maduda minority oina laybada nungsa thire asigumba thawong si tawdana ba mamang da khangan ki balaikre. Madumaktada atamnanal tawge yauna tawba thawong si yaning de haiba wafam fong dokhe. Kuki militant singa micham miyam da ot naive ki khudak telepu natrabadi afaba fol fangloi haina Manipur ki chief minister N Birena akan wafam amuka suthamkre. Wafam asing ase chief minister na khundrak pam dalaiba N Birahari college ta hangliba relief camp yengsiloraba matung haingang da lairiba relief camp haktheng na yengsinba lakpada paumi singda fongdok kibani. Mahak na makha taraduna mayum makai thadokuna relief camp sing da lairiba miyoi singi oina masagi permanent oiba mayum makai leitri fauba matam khara leinaba mafam sem saba hauragani. Sem saba si tha ani manung da loishinaba honagani. Laingak na honariba sida miyamna support tawbiyu loinina. Tungda hauragliba mahiroi singi amadi health ki oiba lambida ayet papidana ba apil su tawke. He assured me that he will look after the matter and immediately he called the fire tender and he doused the fire. He told me. But I am also thinking how the fire has come in such a security zone area and how it was happened. So now I am going to have a review meeting of the security and how it is, how it was happened and how we can prevent it in future. So this type of thing has to be stopped immediately. I appeal to mainly the Kuki militant to stop it. Otherwise, they will face the consequences. And I also appeal to the peoples, Meitei peoples, who are with arms, not to attack anything. Please to keep maintain peace and so that we can restore normalcy in the state of
अमरोमदा पाउमी सिंगना हंगबा वाहंगी पाउखुमदा लमदम असिदा थोकलिबा मैहौ लांगपोक असि सेक्युरिटी लेबा मफमदसु थोकपा याउरी मसि मतौ करमना थोकलिबनो हाइबा चममनरे लोइनेना मिजोरामदा लेबा मैतै सिंग खुदोंथिबा थोकलोइदबा फिबमदा लेरी हिरमसिगी मतंगदा मिजोरामगी चीफ मिनिस्टर जोराम थांगासु पाउ फाउनरे मिजो मचा मणिपुरदा लेबा सिंगसु टेक्ता काइदनबा महाकी माइकैदगिसु थाजबा पीख्रे हाइकी Zoram Thanga is well experienced and a senior most minister in the entire Northeast, and I informed him that some of the peoples, some of the Manipuri Meitei peoples mainly residing there, are little bit facing apprehension due to the ongoing crisis in the state of Manipur. So immediately he called me in the morning. And he assured me that nothing will be happen. Whatever happening in the state of Manipur, you can have dialogue with both teams so that we can meet again and we can bring the normalcy in the state. And I also request him to give safety those Meiteis who are living in the state of Mizoram, and he also assured me that that kind of things, nothing will be happen, and all the Meiteis who are living in the Mizoram will be safe. I also assured him that those river Mizos here in the state of Manipur, they will be protected. Delhi da leiriba ruling party ke MLA Singh India ke Prime Minister Narendra Modi ga unaba fangkhidre mahakki mahutta Defence Minister Rajnath Singh ga unaduna memorandum pisinkre Delhi dagi fangba pauda Prime Minister Narendra Modi hayeng America da chatkadabana maram oiraga appointment fangkhidabani haire Manipur da thokliba kanglup ki irang asina maram oiraga mayum makai thadokuna lanjelakraba mahiroi singbo lemna mahai tamhanlagani haina Smart Universal Academy Sekmaijin Khunau Kakching District ki maikai dagi khangalakli ngasi school asida pangthokpa paumi singa unaba amada school asigi management committee gi secretary Konthozam Kiran hai tangdu leita daba phibam asina maram oiraga lanjena duna mahi masing tamba fangdraba pre nursery dagi class 12 ta Kumjali Singani ga supna kunga humdoi kunga marigi oina lemna mahi tamhanbagi khudong chabasi pijagadabani akupa maro school asida lakpiduna khangbiraba yagani hainasu fongdorakhe Amaromda Manipur da thokliba kanglup ki irang asi athuba matamda tangdu leitaba puraknaba Manipur lengak amadi India lengak na sinbiyo hainasu pungning chingsilakli ngasigi paumi singa unaba duda school asigi principal Dr. Mayengbam Pisak amadi oza singsu sarukyakhe Irang asida lanjenar tuna amadi lelep kemda lairiba tungi jumbi oiba yaba chatra chhatri sing sida koigi Smart Universal Academy na pre nursery daina class 2 phawgi saliba sahi sega koi free da like tamhan bagi khudong jabado koi Smart Universal Academy gi secretary ma oina koi non teaching adi teaching staff sing na koi khudong jabado pijari amadi Manipur da jik thoi irang asi athuba matamda mari leina ba singna tension binaba amadi tangdu laita ba Manipur da purakna ba tapin namasu tokjini Kakching District ke Hyanglam SC ki manung chanalaiba Sakmaizing Thongkhong dage arong khuno fawbagi kilometer kunlom sangba lambi asi ngasi fawba sembaloshin bidana leiriba amade arong khuno kaithel amasung phawbak chaw phawaibi kaithel anigi faunafam oiriba Manipur River ki mathakta sariba maikai asomgi miyam gi khwaidagi maru oiba litan thong asigi fibam aduki matik fattabana maram oiraga Hauzik Manipur da thokliba irang asida miyam mipainaba poknare haina social worker ke Maniharna fongdorakli Wafam asing asi lamdamadom gi laikai gi miyoi sing amadi paumi Singapore na chatminaduna lambi thonggi fibam yengminarubada social worker Maniharna fongdorakpani mahak na makhatana lamgi matangda palladuna fongdorakpada lambi asi PMGSY phase 2 package number 896 ke makhada haukiba chahi inglising aniga supna kungani thoigi March thada loishingadaba lambi amani adubu hauzik fawba lambi asi double paka lawboloidri lambi asi gi mafam kharada black topping tawi hai adubu kada waida tawribano haibadu khangde quality maintenance su amata tawde lambi asi loishin binaba hairubada subcontractor na ising chawre nung lawbayade nung piu chingdagi leibak lawbayade aikhoi thabak suba ngamloi haina public ta hairakpa si maram chabra
सेक्शन ऑफिसर अमदी एग्जीक्यूटिव इंजीनियर अनीना थबक्ति लोइसिंदना यामलबा सेनफम कया लौथोखिबसी कदाइदा सिजनखिबनो हाइबदु मरी लेनबा सिंगना थिगतपियो हाइना अपील तौरकली मनिहारना मखाताना थोंगी मतंगदा पल्लदुना फोंदोरकपदा लितान थोंग असि इंग्लिश सिंगमगा चमापन हुंफुटा निथोय मतम अदुगी लेंगाकना साबिरंबनी हौजिक थोंग असिगी फिबम अदुगी मतिक फट्रे लितान थोंग असि मियामना ख्वाइदगी लांथोक लांसिन तौबा थोंग अमसु ओइरी थोंग असिगी नाकालनिमक्ता कैथेल अममम लೈ पोस्ट ऑफिस सु अममम लೈ मसिदस नतना माइके एसोमगी ममिंग लैरबा लनाई अमदी लेंगाकी स्कूल सिंग अमदी मैतैगी लाइसंग सिंगसु लೈ मरम असिना मफम असिदा वैली ब्रिज अमा लैतबा असि लमदम असिगी मियामगी यामना लाइबक थीबनी मफम असिदा वैली ब्रिज अमा साबिनबा लेंगाकता हाइजबसु लैख्रे अदुबु ngasi फौबा थबक्ता ओंथोकपिदबदी लैट्री अथुबा मतमदा मफम असिदा मतमगा चुनबा थोंग अमा साबिनबा लेंगाकी पुकनिंग चिंगसिलक्ले 1972 मतमदुगी गवर्नमेंट ना अखोय साबिरमबनी हारिबसि लितान थोंगसि अदुके मतिक फेम फत्रे अदुना हजि मयामनु उबिरि बिदुनी मरुएना हजिकी लैरिबा इरांग तौरिबा मयामसिदा अखोय साथोक चसिनदा अदुके मतिक खुदोंग चाद्रे अखोय नाकन सिदा अबा फवाकसाव फोबि बाजार इम्फाल वेस्ट बैंगफान केंद्र अमदि वांगमदा सेंमाइजिन खुनौगिदा अखोय बाजार अमा लै बाजार अनिसि अखोय यामना मरुएबा हारिबा थोंग असि यामना मरुएबा मी यामना लानबा अदुगुमलबा लितान थोंग अमनी अदुगा अखोय ngalingay mata so haribal lital thong asi matam siga sana valley bridge amatang sabi waidra koi jam toi ona laingak ta koi haidron lapani adu ngasi phawda hariba thong asi sabagi mami hoji phawda udri maram aduna nakon sida smart national academy aduga yuki koi high school ama adagi habak chaw phoi bazar sangmajin khuno bazar post office ani aduga hai iluba maru ba maitai singi laisang umanglai mapan adugi ibudo wangbrain aduga government ki school junior high school ani phawak chaw lai primary aduga sonda phawak chaw awang junior high school lai lairi bani sigi jaga sida jamna maru ba bridge ama matam siga sana ba bridge ama sadaba se akoi khwaidagi laibak thibani maram मणिपुर की इंटीग्रिटी कायहनबा यारोय हाइबा वाफमदा थोखिबा जून 19 की थौदोक कुकीना चंगसिलक्लिबा लान असिदा अमुक हन्ना थोकलोय हाइनिंगाय लेते हाइना आरपीआई अथवाले की नेशनल सेक्रेटरी महेश्वर थौनावजमना फोंदोरक्ले द ग्रेट जून अपराइजिंग यूनिटी डे की कुनगनिथोय सुबा कुमन थौरमगा मरी लेनेना ngarang Delhi की सफदरजांगदा महेश्वर थौनावजम दिल्लीदा लैबा इमा सिंह अमदी महिरोय कयागा पुन्ना सरुक यादना पांगथोखिबा पालन थौरमदा वांगांगलदुना महेशना वाफमसी फोंदोखिबनी पालन थौरमदुदा महेश्वर थौनावजमना मखा तारदुना हाय मणिपुर थोकलिबा इरांग असिदा कुकी सिंगना पीआर रूल चटननबा अमदी तोंगानबा लेंगाक फंगनबा हाइदुना चथरिबा थबक थौरम सिंह ngasidi tapna tapna khangnarakli masana masagi yummai tharaga mapanda lana propaganda tawduna maitai singbu maral sibata natana irang thokhanduna PR lakpa yanaba chatharakliba thawong ase khwaidagi laibak thibani nimit nifu mangani sujilaklaba irang ase laksinanaba India lengakna Manipurda tharakliba Central Forcing lokthokpiduna neutral oiba anoba force thambiyo haina mahakna makha take नेशनल मीडिया पे हर मीडिया पे क्या हो रहा है कुकी कम्युनिटी के लोग जो बैक साइड में जो कुकी सिविलियंस तो कुछ जानते नहीं इसके बारे में इतना वो लोग चिल्ला रहा है पर किसके कौन प्रवोक कर रहा है उन लोगों को कौन प्रवोक कर रहा है कुकी मिलिटेंट्स कुकी ड्रग कार्टल्स जो ड्रग माफिया लोग हैं वो लोग प्रवोक कर रहा है और साजिश कर रहा है कि मणिपुर का बंटवारा हो जाए मणिपुर को सेपरेट मणिपुर को सेपरेट मिल जाए सेपरेट एडमिनिस्ट्रेशन मिल गया इन ऑर्डर टू कैरी आउट देयर पॉपी कल्टीवेशन बिजनेस फॉर द ड्रग माफियाज इन ऑर्डर टू डू द ड्रग बिजनेस तो अभी आप हर चैनल को ओपन करके देखिए दे विल जस्ट आस्क which was asked by the 10 MLA also, separate administration, separate administration, separate administration. President rule, president rule, president rule. आप देख लीजिए अभी ये president rule को और separate administration को लागू करवाने के लिए वो किस हद तक गिर सकता है आप 2-3 दिन के पहले देखिए इम्फाल वैली में एक चेकोन नाम का एक जगह है वहाँ पे कुकी का जो घर बहुत सारा घर है अभी तक ठीक है अभी तक है तो उसको पैरामिलिट्री फोर्सेस और आरआरएफ फोर्सेस बहुत हाई सिक्योरिटी से उसको गार्ड करके रखा था 2-3 पहले कुछ दिनों से और वहाँ पे इमा मतलब मदर्स लोग वहाँ के मैरा पाइवीस जो मदर का ऑर्गेनाइजेशन है उस एरिया का वो सब गार्ड करके रखा है कि कुछ ना हो पाए क्योंकि मैतेई आर द पीस लविंग पर्सन
Thokliba Kanglop ki irang asida awa ana nanglaba mioising mateng pangnaba amade Manipur gi ngamkai ngaknaba amadi apunba saktam ngaknaba pandamda United Protection Committee Nambol Kauba Committee ama Nambol AC amade 1000 AC gi clubs organization Maira Pai Bilup Chamaga supna ahumgi mihut singna saruk yaduna semle haina Nambol Bazar Community Hall dangasi pangthokpa paugi mifam amada Committee AC gi Media and Research Co-Convener Irengbam Dines Maitai na phongdokre Mahakna makha takibada Development and Protection United Voluntary Organization Nambol na sinduna DPU VOG President Taurem Khabakuman VP Konsam Suleshwar Young Guidance Club Foizingi President Khumukcham Bimolchan na maruoiba mitunglen singoiduna Committee asi ngarang sem kibani Committee asi da Executive Committee da mio yangkai mari lei DPU VOG Secretary Thokchom Lamjungbana Convener Media and Research Subcommittee gi Co-Convener na Irengbam Dines Volunteer Subcommittee Co-Convener na TH Mangal Maitei oina khale Committee asina Manipur kaiba yaroi makhal amatagi separate administration union territory amadi territorial autonomy na chingba piba yaroi narco terrorist sing Manipur dagi takthokadabani mitop changsilaktuna demographic imbalance thoktuna Manipur gi gelhomi singda chaitheng piribasi koknaba NRC tawgadabani haiba sogatle Maramasina committee asina Nambol Maikai gi lekai the volunteers mobilize tawdana maitei amadi yelhomi kanglup singi khungang lekai sing ngakpa amadi Manipur kaidana bahonabada achoba thaudang yagani Miyamna pibirakpa selgi tengbang amadi potlam chairam gi tengbang sing khudong chadaba mafam singda tengbang jagani Maitai amadi tongan ba homin kaminarakpa yelhomi kanglup sing punsinanaba honabada thaudang yazagani Luraba tanja asida Manipurda ladiba political party sing amadi MLA singna magi party di amadi magi masa-masagi khudong chabat launaba honaba manba mawong tawriba si tokpiduna apunba firep lobiro Manipur gi civil society organization sing amato oina punsin biduna amato oina thabak tawminarasi magi organization amadi association gi yathang tawtharakpada miyamdi kangdrum ole punsin rabadi yathang indana bagi firep lauragani Chief Minister na Sojek normalcy laktringaida lam leiba yonba yaroi haikibasu laikre maramasina Nambol Maikaida hozik lam leiba yonba tawbidana ba khangalakle Lairik laisu hairaba maitegi akhang ahaising thokpiraktuna Manipur kanbada saruk yaminarasi kainau Irengbam Leimaram Hainobok Kabowakching Kangmong Haigrizam Sajirok Moidangpok Ngairangbam Sangaitel na chingba chinggatnangna leiba lobuksing lowpanba yanadaba laingak no honabiu Nambol Maikaigi miyam amadi Manipur gi miyam na United Protection Committee Nambolda tengbang biu thauna pibiu haike Punsina duna amatu oiba thabak tominasi haibasini magi organization amadi association gi yathang koi tawtharakpa miyam di kangdrum olaba tanfamadu koi oire masidagi punsin raba yadaba yathang innabagi damak fireb koina lawjarakpani Honorable Chief Minister nasu highway kre madudi hauzik normalcy langtringaida lam leibo yonba yaroi haiduna maram asina Nambol Maikai gi hauzik leiriba lam leiba yonba tawbidana ba haidan su media gi tongda koina khanganjari lairik laisu koigi ngakpi gani lairik laisu hairaba maitei gi akhang ai singna thokpiraktuna Manipur kanaba saruk yaminasi Kaino Irengbam Leimram Hainobok Kaboaksing Kamong Hekruzam Sajirok Moidangpok Ngarangbam Sangaitel Nasingba Singi Manakte Leiriba Lobuk Sing Low Panba Yanaba Lengakna Atubada Konabagi Sum Sigidamutasu Lengaki Puning Sing Sensori Haukiba mamang thagi ahumdagi hauduna kuki militant singna sugi marumda ngasi fawba micham praja singi mathakta miyot mineke atra thaduna lakliba sida lamdam asida leiriba all Manipur nupi marup nasu yaningda ba phongdokre hiramasiga mari lenena ngasi rupahal tank talaiba irawat vavan ke conference hall da paugi mifa mama pangthokre Paumi Singa Unabadada All Manipur Nupi Marup ki former President Sanjanbam Sorojini, General Secretary Maislam Sakhi Amade, Lairenjam Sumati Balaso Sarokya ke. Paumi Singa Unabadada All Manipur Nupi Marup ki former President Sanjanbam Sorojini na Fongdo Kibada, Hau Kiba Mamang Thagi Ahumda All Tribal Students Union Manipur na Sinduna, Chathakiba Santigi Kongtret Aduda Kangaudana Chuachanpur da Ladiba, Maitei Miyam Singda Tamthiba Mongda Yummai Thaba, Mihat Mipun Kaya Chatharakiba Sina Mafam Kayatagi Lanche Laktuna,
ngasi numit nifu taret suraba faubada hauzik paliba BJP government asina makhau pongna center amadi state asida BJP gi double engine lengak lakpadagi santi purak pangamle haidana laurakhiba singadu hauzik kadaida chatkhre hauzik lamdam asida nongma kangdana Myanmar lomdagi changlakpa kuki militant sing asina chamjaraba lamdam asigi yelhomi oiriba maitei sing asigi mathakta haurakliba lan asida yengduna leibagi mahutta hauzik paliba lengak asina athuba matamda meeting changbiyu haike Amaromda hauzik chathariba lan asida mama oibi sing asina mateng pangduna lakli makhatana su pangkhigani marak asida center amadi state lengakna athuba matamda lamdam asida thokliba irang asigi matangda waroishin purakpa ngamdrabadi lamdam asida leiriba mama oibi kayana hauzik horiba ihau asidagi hena kanba mongda changsilagani haina sem saba loire haina makhata ke district ki metai taba mafam singda ihal hana yumai thaba nongmai kapa mi hani kun chathaba horoki bani madu kari gino haiba khangam draga su ngasi di khoi chapchana makoi ni chathagi ba thabak sing adu narco terrorism gi chapchaba thawng ne habise khoina khangakhi adu ngasi ba da Manipur ki praja puna makna yumda hing tumda makai nupi puna makna mapam da thokdana sukkanna lan thengna dana adu khoi gi micham miyam icha mayam amana leba kai dana bani haidana chen thokna balan ka thengna na ba hotna bada punsi mang khaba sigi chang yawro bu sibauda Manipur da paliba lenga asina karimba haidana tuminna dum leiba suna santi hanjalan biu to nga sandopi ganu haiba Manipur gi khogi luching basingi wangang sitaba da khoji pelabne suma tanja ama yawrokba adui mathakta amu matam amada di double engine lenga ni hairamba BJP government na karimba haidana hujikse central government na su kaimba haidana leithokiba aduga Manipur government na su santi hanjalan biu aduga to nga sandopi ganu haiba wahi sidigi henba amata koina taba phangdaba masida koi nupi miyam na masi pende masi khangma ngamde maka uzik changjaliba khungjang punamak se mama obi punamak se yauri bani asigumba koi punamana changjaliba khungjang se masi bauda numi ni futare ni suru si bauda ahong leitana hana sunabagi pause koi lepa leitana dum tariba aduga koi gi isa singna lan gi ni haida changjaliba mama obi singna lamjau sorok ta hing lektana yarek santri tana dana leireiba chanti leitraba sapsana waraba leba ama oiraba si bauda koi karim bauta ba koi Santi hanjil hanaba amadi lan lephanabagi wahi ama bhawda center amadi state sarkar gi mai kaidigi taba phangrabanina koi makha taba sidi amuke hena Manipur praja punamaka haunare hairaga hena ka changba khungjang changsandana koi lan si letriba bhawwa karma matamda athuba matamda lephanabagi damta koi akan khungjang changsinabagi Manipur gi ngamkhai kaibe aroi haiduna June 19 gi thodokta thawaina pontha pikraba athoba singi mafamda leisu katuna ikai khumnaba utpaka loinana hojek thokliba irang asida narco terrorist singa mayok nabada leikidraba athoba singi mafamda haikat leikat tambagi thoram ama Pioneer Education and Sporting Union oinamna sinduna ngarang Bisnupur district ki oinamda pangthokre Thoromaduda Pesugi President TH Swaran Kumarna Luchingduna Pesugi Thomi Singaloinana Amadi Lamdamadugi Ahalaman Ima Ibel Amadi Naha Singkayana Saruk Yaduna Leikidrabagi photo da Leisu Katuna Ikai Kumnaba Utpaga Loinana Leikidraba Athoba Singi Mapamda Minute Amatumina Leptuna Ikai Kumnaba Utke Thoromaduga Mari Lenina TH Swaran Kumarna Fongdo Kibada Irang Asina Maram Oiduna Thawaina Pontha Pikraba Athoba Singi Imung Manung Sigi Awabada Saruk Yabaga Loinana Manipur gi ngamkhai kaibe yaroi haibasi oinamda leiriba miyamsu lepli haike aduga hawaina kon happy kraba parang nahanda kami lokte leikidaba thau singi ngasi ge mangani le homi tharam pirom ne yadabana khoina makoi makoi yum de chatna umen bawina dana awa phongdu phongam jidi madugi namakta ngasi lekai asida ahlaman sing mera pebi mai pe sing tana jaraga akoina thapa ba makoi mayum da chappa ngamde da targa su kalap ki sigunoba lampa asida akoina makoi gi mafamda ikai kuna uchaga makoi gi thawaina mapu gi le golde ing chikna dei dunan gi damakta Pioneer Education and Sporting Union peso ina bazagi mai kai di ko kuna jabani ngasi mag kathariba Lebaki sirba tanda sida Manipur gi ngam kai kai be aroi Manipur da NRC ta nang gadabni Manipur da tu roba separate administration kai be aroi hai bi kholao sida peso inam susaruk yani hemsi Manipur amadi Bharat ki amadi malin punam kem fampunamakta khangan deni dana tugisumba
हौखिबा मे अहुमदगी हौरगा चथरक्लिबा कम्युनल रायट एसिना मरम ओइरगा इम्फाल मोरे लंबीदा निसागी पोटलमसिंग मरु ओइना यू कानी गंजा क्वामना मरु जर्दा राजा खैनी तलब असिना चिंगबा पुथोक पुसिन तौबासी वाइथौ कियाम सिफाई हौखा अमदी थौबाल खुनौदा लैबा क्लब 19 अमदी मैरा पाइबी सिंगी मैथै कम्युनिटी जॉइंट कोऑर्डिनेशन कमिटी वाइथौ तो हौखा एंड थौबाल खुनौना हयेंग जुन कुंदगी अथिंगबा थमले अथिंग के मायोक्ता कनागुंबा अमना चटलक तारगदी मसिगी अफफतगी दायित्व पुमनमक मसा मसाना पुजगदबनी हाइरी पाउगी मरक्थना अटेंब ब्रेक अमा लोमिनसी लाना थौरम मालेम ताइबंग पानसिदा एखोई ख्वाइगी इरक्ता तिंजरंबा लाइश्रम बंकिम चंद्र अतोपा ममिंग अबुंग मथाइना मागी नुंसीजरबा इमुंग मनोंग सागै नातै अमदी मरुप मपांग ख्वाइ पुमनमकपु थादोक्लमलगा हौखिबा चैत्रेत 16 था 3 कुमजा लिसिंग अनिगा कुनबु हुंदोय कुमजा इंगागी कुनगा मंगानी पानबा लेबा पोक्पा नुमित्ता खामेन लोकी आइगेजांग खुंदा थोखिबा लाइबक थीबा थौदोक्ता ताइबंग चेंगजेल लोइरदुना तेंगबानबा मपुगी लेकोलदा लेरांग लेनम ओइना तिनख्रे लाक्लिबा चैत्रेत 19 था 3 कुमजा लिसिंग अनिगा कुनबु हुंदोय कुमजा इंगेंगी नोंगमपानबा निंगथौकाबा नुमित्ता मंगानी लेहुन तमजरगा लाक्लिबा चैत्रेत 15 था 3 कुमजा लिसिंग अनिगा कुनबु हुंदोय कुमजा इंगेंगी 3 निपानबा नोंमाइजिंग नुमित्ता लाना थरोम थोकले नुमित असिदा लेखिद्रबगी थवाइना तेंगबानबा मपुगी लेकोलदा इंगना चिकना लेजरुनबा अंगंबा खरदंग लंगजदुना ताइबंग मपुगी ngaklau khada sidaba mapugi mingkhai rolga loinana katchagadauri थोरोमसिदा अहन लमन इमा इबेन मरुप मपांग अमदी इचे इचल CSO सिंग क्लब सिंग अमदी लमदम सेगी इमा लूप सिंग पुमनमकना मतम चाना लिंगबिरक्तुना सीदबा मपुगी मिंखै रोल तंबिरनबा इलिट टीवी की खोथांग द पाउजेंजरी लाना थोरोमसि इमुंगी फिबम नमरम ओइदुना इमुंग मनों नेता क्लब अमदी खुलोन इरोनबा लेकाई सिंग CSO सिंग क्लब सिंग अमदी लमदम सेगी इमालुप सिंगा लोइनना पांगथोकजरगनी पाउजेंजरीबा इमुंग मनुंग अमदी नेता थोरम मफम कंगला संगोम संग अवांग लेकाई कम्युनिटी हॉल इम्फाल ईस्ट फोन नंबर 7000259973 अमदी 9366576106 Admission open R&T Institute and Aviation Academy के लाकतोरी session 2023-24 के admission हाउजरे Institute as the Ministry of Corporate Affairs Government of India na well recognized तौरबा अमदी 5-year service complete ओइरबा Manipur दा अमतंगाइरबा Air Hostess Training Institute अमनी Class 12 pass तौरबा महैरोई सिंगना तुंगी अफबा career अमदी aviation industry दा चंगनिंगबा सिंगना मिंग चनबिबा यारगनी male and female punna apply tauba yaraba 10 to 15 years flying experience lairaba trainer singna train tauriba 100+ students placement pikraba institute asida tongan ba course sing khudong chaba lecture course sing atudi international air hostess training airport operation and staff training ground handling loina soft skill career counseling interview skill spoken english and hindi grooming guest lecturer session resume making mock interview service classes, first aid, interview preparation, Zumba class, swimming class amadi, airport visits, institute asiki staff single loinana placement assistance ki damag Imphal amadi atopa state sing da su khudong chaba pizari khudong chaba sing asiki damag 12 standard loiraba students singna institute asida lakpiduna akupa marol tanabiu amadi online inquiry ki damag contact number asida call tawbiduna tanabiu 7005970470 natraga 8132092225 Admission open Central Academy Khabam Sumraithong Manipur laiba CBS sida affiliate toba khwaidagi phaba school singi manungda ama oiriba Central Academy Khabam Sumraithong Manipur ki kumsi sahigi class 9 gi akaknaba sit khara amasung class 11 science arts ani asigi mingjan ba hojare school asi yamna mayon chumna fagalakli ba national thaki award kaya puthokli ba makal makha kaya gi state and national level competition da gold medalist amadi prize winner puthokli ba school ni leiba ki awabada saruk yaba oina class 9 gi di admission fee amasung tuition fee lodana lemna mingjan jagani class 11 gi oina AISSE 2023 amadi ISSLCE 2023 da 90 PC amasung masigi mathak
खक्ता फंगबा आंगांसिंगिदमक एडमिशन ट्यूशन फी लौदबत नतना टेक्स्ट बुक सु लेमना पिजगनी स्मार्ट क्लास का लोइनना आंगांसिंगना लाइरिक पागदबा मतमदा ट्यूशन चटपगी हाइनबी थादोक हननबा स्ट्रिक ओइना क्लास तौगनी खंगद्रबा फावबा ताकपीगनी लेबाकी इरांगी अवाबा नंगलिबा सिंगिदी अखोइना ngamjaba thakta mateng pangjagani class 11 gi admission fee lupa lising manga loinana prospectus lupa chani punna lupa lising manga chani khaktani akopa morol gi damak school gi office ta tanabiu Imphal East District ki oina Higher Secondary Examination 2023 da percentage masing khwaidagi wangna first division da pass tauba Royal Academy of Science Wangkhayamadi Kongbagi class 11 Science 2023-24 da tamnaba admission process hauzare ahan by admission tauba satra chamada textbook lem na fanghangani loinana admission fees lupa lishing taruk oigani bus amasung van service na chingbaga loinana hostel facility su leigani akupa marol gidamak Royal Academy of Science ki Wangkhay office da lakpiu Admission open Manipur gi mapanda chatrabasu yaraba best quality education ga loinana Saraswati Institute of Management and Paramedical Science pangai Manipur University da affiliated tauba Indian Nursing Council amadi Pharmacy Council of India na recognized tauraba college asida chaliba academic session asigi akaknaba sit masing gi admission hauzare coursing adudi BSc Nursing Diploma in Pharmacy Bachelor of Pharmacy BSc Forensic Science BSc Radiology and Imaging Technology BSc RIT BSc Medical Laboratory Technology BSc MLT amadi BSc Operation Theatre Technology Operation BSc OTT hariba coursing asigi scholarship ki kudong saba su pangbigani amadi meritorious students singi oiba tongan ba kudong saba mayam amalegani akopa morol gidama 9856575163 college address pangai opposite MPTC da lengbiratuna ngasimak kudong saba silowiu Lan na thauram Malem taibang pala sida aikhoi khwai pumnamakka loinaramba Yumnam Surjit Kumar Meitei Laishram Suresh Meitei Moirangthem Heman Meitei na mapugi sintha loiraduna aikhoi pumnamakpu thadok lamlaga haukiba chechat tara humdoi taruk English aniga kunga humdoi kumja ingagi kunga mangani panba leibak pokpa numitta makhoigi thawaina mapugi leikolda leirangi leinam oina tinkre Chatliba chechat taranipan taruk English aniga kunga humdoi Kumja ingagi kuntrani panba nongmaizing numitta mangani leihun tamjaraga Chatliba chechat kungamari taruk English aniga kunga humdoi Kumja ingengi tarukni panba thangza numit asida lana thauram numit thokle Thauram asida ahalaman ima ibel marup mapang sagaynatai ichilinau haumin kaminarakpa aikhoinadi sakhangja haudraba khwai tarana matam chana lengbirakuna mapugi mingkhai tabiranaba amadi haikat leikat tamba yaubiranaba ELITETV ki khothangda pauzenjari ayuk pung nipan laigi thauram hoba ayuk pung mapan isai hoba pauzenjari bising yumnam ongbi tanobi leima Surjit Kumar ki loinabi Laishram ongbi ibem leima Suresh ki loinabi Moirangthem ongbi ngaubi leima Heman ki loinabi Oksu Ningthem Chakhul Community Hall Break ki matungda mayambu taram nokchari makhataba pausing amung pizare Committee of Forward Club Apunba Maira Paibi Lup Thongzo Amadi Khwaramban Ima Kaithal Ge Joint Coordinating Committee for Peace Ki Ima Ibel Singa Delhi da Leiba Manipuri Scholars Tongan ba Profession da Leiba Manipuri Singa Punna Hojik Chathariba Lanfam da Leikhidraba Singi Mafam da Haikat Leikat Tamkre Ngarang Delhi da Pangthokiba Thorom da Supreme Court ki Advocate Ngangom Junior Amade Atai Masak Naiba Miyoi Kayasu Saruk Yake Laikhidrabasi gi thawai mirel na mapugi laikonda ingna chikna leirunabasu thauniki leisu katlaba matungda punna wari watai sanabagi thoram amaso pangthokke Manipur gi hausik oiriba phiba masigi matangda Manipur da santi puraknaba loinana narco terrorism gi thawong chathariba sibu yaningdaba phongdoktuna indoor da leiriba maitai singna peace rally ama pangthokre Rally aduda tongan ba warol iba placard kaya sizinnabatana tana kholau kaya sulauke Changsin kiba khongjang asigi matangda indoor da leibi arunana phongdok kiba wafam हुई है एक तो कॉफी प्लांटेशन डिफॉरेस्टेशन और अभी हमारे प्रधानमंत्री मोदी जी अमेरिका जा रहे हैं इस विषय में जा रहे हैं वो एनवायरनमेंट से लेके और हमारे ही देश में मणिपुर में डिफॉरेस्टेशन होने के कारण क्लाइमेट चेंजेस इतना ज्यादा बढ़ गए हैं उसको छोड़ के वो अमेरिका जा रहे हैं
आपके क्षेत्र में जो विवाद हो रहा है और दूसरी बात, मूल जड़ ये है कि पॉपी प्लांटेशन, डिफॉरेस्टेशन और जो बाहर से आए हुए मणिपुर में सेटल हो रहे हैं, इलीगल तरीके से वो लोग रह रहे हैं और वही लोग क्या माना जाए जो दंगे हो रहा है और वही लोग आज मणिपुर में अपना जमीन कब्जा करने के लिए हमसे अपना जमीन छीनना मांग रहे हैं और वही लोग अपनी ही मणिपुर में अलग से राज्य बनाने के लिए वो लोग अलग से सीएम यानी कि सेपरेट गवर्नमेंट मांग कर रहे हैं। तो यही मुद्दा है हम लोगों की और हम मैतेई कम्युनिटी में बिलोंग करते हैं। वी आर द ओनर ऑफ द लैंड एंड वी डोंट हेट एनी कम्युनिटीज who are settled there. We love each and every community who settled there. We are the owner, so we don't hate any community. Bangalore su Manipuri Meitei Society Bangalore na sinduna peace protest pangthoke. Protest aduda Bangalore da yamlaba Meitei singna saruk yakibaga lunina kholaw kaya sulawke. Amaromda international ki mafam kayada su Manipur da kuki terrorist singna chathariba thawongbo yaningdaba fongdokpa amade Manipur da santi puraknaba pandamda poster campaign chathakre. Maruaina German da ladiba Meitei Singh, UAE da ladiba Meitei Singh, UK ge Northern Ireland da ladiba Meitei Singh amade atai India ge wangma da ladiba Meitei Singh na campaign adu chathake. Hauzik thokliba irang asina maram oiduna lamdam asida awaba taraba singda mateng pikre. Takyal Industrial Estate ta ladiba Romi Beck Industries amade All Manipur Footwear Development Association ani pundana mafam kayadagi lanjelaktuna ladiba mafam kayada ngasidagi hauduna numit nini ki oiba khongchatta akampa ta ladiba Idol College Tangzeng Khunau Fayeng Chiral Khurkhul Kumbi Tera Khongsangbi amadi Pukhau Terapuda mateng pangke. Mafam aduda school uniform lising ama, school bag lising ama, amadi raincoat lising ama su mateng pangke. Poche yentoki baduda Romi Bag Industries ki proprietor Kumbong Mayum Dhanachandrana Fongdoraki bada. Hauzik thokliba irang asigi yengduna paisa tanbagi lam asidagi thaidok charaga. Relief camp singda leiriba awaba taraba mayum makai leitraba angang singasina. School uniform setuna manak nakpada leiriba school singda karaba matamda makoigi wakalon asi khara makaidi safagadra khanduna mateng asi tawzabani haike. Hauzik thoiba irang sida haidi amaga thajanadabdagi thoiba irang sida awaba taraba mayum makai leitraba sing kemta lakuna leiba sing sida kemta leiba haidi volunteer sing sina makoi lairik tamhaningbagi wakalol amada makoi je bag nung leitre khara lauge leigi kotke na lai lakpadu daina masidi mayamgi leibaki achouba irang amanina masi akoina masida paisa tanbai wakhandu thadok jaraga akoina angamba ahanba oina kanoda bag chamaga humpu pangjagre adui matung dabada atai kem leiba myam singa so bag khara hana pigi banina khara pibi waina paw lakpadagi akoina masi continue oina hana chamaga humpu ma pigare hojik 1000 piece ama bag oina 1000 piece raincoat ta lising ama adagi angangi school uniform kaigino da ina school uniform piri maram sidi angang sing sidi ngasai lakhrabani na ngasai aba kemta laik tamdana khotana lai sing do ngasai uniform se tadi angang sing do ngasai akoi school kari bani ko haibagi fil ama lakna na baidamuta aina school uniform se lising ama adwaina aina angamba thakto unarapone adogi akogi All Manipur Footwear Development Association gi kanori magai de gisu mokoina angamba training program mi kunmuki training program ama mokoina susil Manipur da Kanglup ani gi marakta thokliba khana chaina basi toklaga aikoi masel gi marakta afaba lambi romda wari watai sanaduna amato oina tangdu leitana lemina badu pamjai haina Rural Education and Action for Change Manipur gi chairman M Moses Maringna tangdu leitaba puraknaba ki pausal pirakle Rural Education and Action for Change Manipur Nungaurok Technopal District na Action at Association of India gi North East Region gi Tengbangalone na tongan mamapam singdagi lanjanarakuna kakching amasung wangjing da hangba relief camp singda leidiba singda nongmagi changdraba yadraba potlam sing Tengbang pibaga mari lenana Rich M gi chairman M Moses Maringna fongdokibani Committee for Peace and Harmony Head Office Kakching na Kakching Higher Secondary School da hangliba relief camp ta Tengbang piraduna M Moses Maringna makataraduna hai aikoi maring Kanglup asi kanagi sumichang hai balaite Manipur da Kanglup ani gi marakta thokliba khana chainaba misimina thokhanba si wakhalda yamna nungaizade amasung pamjade
Matam kayagi mamangdagi leminaraklaba aikhoigi marakta wakhal tanadaba leirabasu punna faminaduna wari sanaduna ingtha tapthaba amasung nungsi chanana Manipur ama puraknaba honaminarasi nakal animakta chatuna wari watai sanaduna nongmai kapnadanaba amasung yummai thaba toknanaba haizaba haibasi aikhoigi ithau oigani khale Center amasung state ki leingak nasu nakal animak punna faminaduna tangdu leitaba pubiraknaba sinbibagi mathautai masida warep lawkadoriba kanglup animakna wakhal tabagi mathautai haina fongdokhe Amaromda Romi Bag Industry Tera Takhel amasung All Manipur Footwear Development Association Tera Lukram Lairak anigi maikei dagisu ngasi tengbang potlam kaya Committee for Peace and Harmony Head Office Kakching Higher Secondary School da hangliba relief camp ta khutsinaramle hairi both side animak ki uraga aikoi na pen de adubu aikoi marine community ama oina aikoi kanga gisu mijang haiba leite adubu asiana thokhan basi pamjade pothar khana chaina si toklaga aikoi afobrom da ngangnaraga aikoi amata oina leimin ba bisi pami irang leitaba ing thabadu purakpa aikoi leiminarakpa hominarakpa khaktani aikoi pokthri digi lerak panena ujik sadum aikoi gi perot ta so aikoi leminna na ba amasu misunderstanding leina da bai bisi aikoi gi panjabani aduna khuding maksi aikoi amanga kam na ba mai thana bisi toklaga aikoi table da ngang naraga apa phata khuding maksi warep lominara khoi leiminasi table da ngang na bi bisi government side amasu central government aikoi nyam nizabatai adubu decision lawgadawdi aikoi masenena aikoi public na understand tawba darkar tai hebisi ai jani Haukiba May ahumdagi khangaudana thokliba kanglup anigi irang asina maram oiraga miyoi kayagi punsida tangdu leitadana leiriba amadi irang asina maram oiraga asok apanasi ana yaurakliba kaya asebo isorgi mafamda thauniduna ngakpi senbinabagi damak ngasi kwa kaithel konjeng laikai da leiba ibudau khwai lakpada lamdamadugi miyamna hailei katuna thauni zabaki thoram ama pangthokre Ishorda thauni zabagi thoram aduda saruk yaraduna El Basanjit na hai Hojik thokliba irang asiga mari leinana ibudau event daugi mafamda lamdamasida leiriba prajamiyam gi tek takaidaba irang thokliba mafam kayada lanthengna bachatkiba ireicha kayabu thauna pibiduna thauna fana asok apan yaudana ba amadi ireiba ki damak thawaina pontha pikraba athoba singi thawaina lairam lenda ingna chikna santos oina leiruna bagi damak ngasigi thauni thoramasi lekai miyam ga punna pangthokpani haike Hojik oiriba kanglup kirang asina maram oiraga asok apan singbu layengduna mioibagi punsik kannaba honabada achauba thaudang lauriba Ras Medicity da Advocate General Lenin Singh Hizamna selgi tengbang lupali Singh Kuntra Hospital asigi Chairman and Managing Director H Rajendra Khutsinakre Hospital gi maikei degi Advocate General Lenin busu thagat pafongdokhe Khwairamba Nima Kaitel Joint Coordinating Committee for Peace Amadi Committee of Forward Club Apunba Mairapai Bilup Thongzo Anina Delhi gi Jantar Mantar dangase wakat mifam phamkre wakat mifam aduda tongan ba warol iba placard kayasu sizinake wakat mifam aduda saruk yakiba singna tongan ba kholau kayasu lauke ngasi changsen khiba khongjang aduga matangda wakat mifam aduda saruk yakibi amana penda bawafam kaya phongdokhe is known to them. They know why they are doing it, and we have come here to question as to why they are not saying anything. Why is the Honorable Prime Minister not saying a single word? If he is not ready to come, अगर वो नहीं आना चाहते हैं, कुछ नहीं बोलना चाहते हैं, तो हमारे माँ जो है, ख्वाइरम्बा निमा के सारे माँ जो है आए हैं दिल्ली, उनसे बात करने के लिए, उनसे मिलने के लिए, उनसे पूछने के लिए कि वो कुछ क्यों नहीं बोल रहे हैं। गृह मंत्री अमित शाह नागा कुकी एमएलए से मिल रहे हैं, क्या वो लोग एथनिक डिवीजन पे डिवाइड करना चाहते हैं मणिपुर को? हमें तो ऐसा ही लग रहा है कि वो एथनिक क्लैश के उस एंगल पे टारगेट करने की कोशिश कर रहे हैं और हम ये कहना चाहते हैं वी डू नॉट वांट दैट काइंड ऑफ क्लैश, वी डू नॉट वांट दैट काइंड ऑफ डिवाइड, प्लीज डू नॉट डिवाइड अस, वी आर अ वेरी पीस लविंग स्टेट, आवर स्टेट इज 36 कम्युनिटी से मिलकर बना हुआ एक छोटा सा स्टेट है हमारा। इकोनॉमिक ब्लॉकेड हो रहा है,
बहुत सारे the youth are not able to focus. The terrorism is there. People are encroaching through the porous borders. All these needs to be. This is not a problem of Manipur. This is a national problem. This is a problem of the country, and this needs to be taken into consideration. Paugi marakta na aten break amagamuk long minasi. Nogalaga mo ulap thagre ba mo na Yai mo koy kanarosi senyarosi maralajidra bandigi mayum thabirosi public ta tanerosi yum mai chak ton leiba singche. Now the question is ajum da hangadra san thangna bo busal leiba singsi da jida sanganda da na thing ba bisi magi pandam amadi oiraga su masi da terrorism gi thawung ne na khali Masih India government na amadi Manipur government na amtang control to biyo ba ojana kan tang tharak targa su net ki mating lawraga akhoi yeng doi ne ba micham praja me amagi yumai thabiba laifam leitadana relief camp ta wana leiba me amasi yengbada ai isa da hak thengna na thokpa dawna yamna nungai thaba phauche club aduga organization sing maira paidi mayam jing ya hongjekti khusam na ba matam oire pulap apun bana joy oi habido housing matang asi oire haiba wafam je thamjani Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Years of trusted diagnostic service, Babina Diagnostics. Diabetes ka loina na hinglibusing tha amagi manungda fahanba ngamle. Khong hamba nungai tabasu numit manga nigi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Umnamak natural oiba anoba hidak makal singna laying jabani. Haksang da sokadaba side effect amata leite. Makatana hidak chabagi mathausu tararoi. Ako pamorol gidamak ngasi maglengsin birau Diabetes Hospital, Jennings Road near Punjab National Bank, Porompat. SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam ama khangjanabagi khudom chaba du mapung fana pina bagi damak specialized oiraba team kaya semdona angang singbu nauringai dagi khoiga chanaba sinfam gi maramda singna mari makhong taktuna afaba khunai ama oiraknaba hona duna ngasi fawbalak Career Solution amagi chap chana guidance thiba haibasi arriba dinate adubu iborgedi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna satra khaknatana community level dagi hauraga adom gi paidagi chanaba sinfam adu mai pakna chatnanaba same sagani aikhoigi mamal yamlaba naha singbu tungge chu lambela mada lamjing haurasi
SS Career Solution na piriba khudongchabasing asi khopna khantahorasi. Admission open. Manipur ki mapanda chatrabasu yaraba best quality education ga loinana Saraswati Institute of Management and Paramedical Science pangai. Manipur University da affiliated toba Indian Nursing Council amadi Pharmacy Council of India na recognize tawraba college asida chatliba academic session asigi akagnaba sit masingi admission hojare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT, amadi BSc Operation Theatre Technology Operation, BSc OTT, high-river coursing asigi scholarship ki kudong saba su pangbigani, amadi meritorious students singi oiba tongan ba kudong saba mayam amalegani. Akopo morol gidama 9856575163. College address Pangai opposite MPTC da lengbiratuna ngasimak kudong saba silowi. Break ki matungda mayambu taram nokchari makhataba pausing mupizare. Manipur da Santi Purak u narco terrorism muthatlu amadi atai slogan kaya iba poster campaign Tripura, Gujarat, Chandigarh, Dehradun, Guwahati, Hyderabad, Indore, Kolkata, Romania, Russia, Bangladesh, USA, United Kingdom da su chathari. Mumbai da su mafam maduda lairiba maitai singna Azad Maidan da haukiba June 13 ta pangthokki. Wakat mifam maduda tongan balam da thabak tawriba Mumbai da lairiba yamlaba maitai macha kaya na saruk yakhi loinana kholau kaya su lauki. Haukiba May ahumdagi thokliba irang asi leina Prime Minister Narendra Modi na foreign chatkani haibasi yaningde haiduna ngase Nagamapal Kangjabi leirak Maira Paibi apunbalup na wakat mifam phamkre. Wakat mifam aduda saruk yakibi retired Deputy Labour Commissioner Laikangbam Ongbi Thengnam Sulochana na ELITETV gi akhanana unaba mada phongdorakpada Manipur Praja miyamna makoigi mapi mapani haina thagatkiba MLA Mantri Singh kadaida leikrabage Manipur da peace purake hairabadi athuba matamda su lokthoko aduga NRC chatna halu haina haike. Wakat mifam aduda withdraw su no war we want peace implement NRC haiba placard kaya su sizinake. Ngase Imphal West East amasong Bishnupur District ta numidang waram pung mga fawba curfew komthokki. Curfew komthoklingai matamda kaithel amadi dukan sing thong hangnake. Miyamna nongmada changraba yadraba potlam sing leinake. Hayeng su district ahum asida numidang waram pung mga fawba curfew komthokre. MD Nur Rahman Sheikh na Manipur tampaktagi India ke ambassador oina ahanba IFS officer oiragani. Republic of Lebanon da India ke ambassador oina hapkre. Ketri Awang Laikai Imphal East ki hojik na Joint Secretary oina Ministry of External Affairs Government of India thabakpuriba MD Nur Rahman Sheikh ngase ambassador of India oina Republic of Lebanon da thabakpunaba order thokre. Yam thuna thaudang asi puba hauragani haire panba yai MD Nur Rahman Sheikh asi IFS English singaniga supna mari batch ni aduga India ge ambassador oiba Manipur tampaki maitai amadi maitai pangal laktagi ahanba oigadoribani.
Manipur के Chief Minister N Biren लौथोकदबनी मदुदता मणिपुर शांति अमदी तंगदु लेताब पुरक्प ngamgani haina CPIM gi luchingba Sitaram Yechuri na फोंदोखरे वाफम असिंग असि दिल्ली दा लेरिबा वाखलोन मानबा पॉलिटिकल पार्टी तरागी म्यूट सिंह यावना न्यू दिल्ली दा लेबा CPIM गे सेंट्रल ऑफिस ता पांगथोखिबा पाउमी सिंह उनबदा फोंदोखिबनी पाउमी सिंह उनबदुदा मणिपुर दा चटखिबा तोंगान तोंगानबा पॉलिटिकल पार्टी तरागी म्यूट सिंहसु सरुक याखि लोइनना CPIM गी लीडर सिंहसु सरुक याखि सीताराम मखा ताना फोंदोखिबदा हौजिक बीजेपी न ततना हाइजरिबा डबल इंजिन सरकार हाइजरिबा सी इंजिन मनिंग ममांग चिंखाइनरगा लेरे मणिपुर की हौजिक ओइरिबा फिबम असिदा चीफ मिनिस्टर एन बीरेन फम थादोक्लबतता इंगतप्पा तंगदु लेताबा मणिपुर अमा पुरक्पा ngamgani ख्वाइदगी अहानबा तौगदबा थबक्ति इहान हानगी फिबमदा हंजिन हनबनी हाइखि thing that has become very clear is this Biren Singh government, the BJP state government, its continuation is become untenable, and it's no longer in a position whereby it can contribute to restoring normalcy and peace in the state. Substantive discussions and talks can begin once this administration of the present government does not continue to control the government. The central government's intervention and the state government, the so-called double engine. The double engine, both the engines seem to be moving in opposite directions. You don't have any commonality of approach of things that is happening. Therefore, this government's continuation in Manipur is at the moment untenable, and it doesn't have that authority today to continue to remain in government. So that once that is done, then with all the other political parties, the central government must initiate a proper dialogue discussion to find a solution, and a solution that will be lasting and contribute for strengthening India's unity and integrity. So on behalf of the CPIM, we assure them of all our cooperation and our desire that the first priority today is to restore peace and normalcy. More than 100 people dead, more than 60,000 in your relief camps, and these tensions growing. And this is taking a very ugly dimension of ethnic polarization, which is also not healthy for our country. So we think all these problems must be resolved. The Biren Singh government should go. Chief Sena na chahi yankai teret surakpaki mapok kumon thoram ngasi babu parada leiba party office ta pangthokre thoram aduda Chief Sena gi working president Moirangthem Khagendra na luchingduna party asigi mahila morcha amadi atai karmi kaya amasu yauna party asigi founder oiriba Bal Thakare gi photo dasu leisu katuna ikai khumna bu utke Makhatana human chain semduna Chief Sena na yaipare Imalebak Manipur gi integrity kai yaroi Manipur dagi su khudakta lauthok amadi Manipur NRC khudakta chanahalu haiba kholau kaya su lauke Hauzik oiriba maitai gi punsi mahing asida maitai khul amadi lekai gi mifam phamduna khana neinaba matam oire haiba wakhalonda kha sanjenbam gi oina club amadi maira paibi singna punsinduna khul asibu koliba ima panthoibi gi masai kolda ima bu khurum jabaga loinena maitai furup kannaba amadi khul gi chawkhat thorang gi maramda khana neinaba mifam pangthoktuna wakhal manaba ki thoram pangthokpa hokre ngasi haudokliba mifam asi leptana tha khudingi nongma panba numita pangthokani loinena asigumba maitai gi chawkhat thoranga mari leinaba mifam asi chayol gi ngamdrabasu tha amagi manungda amuktang oirabasu lekai khul gi oina pangthokpa matam oire haina youth union club kha sanjenbam gi secretary Hemam ningthaujamna phongdorakli
पुलिस की टीम अमना फागतुना पुरकपनी हाइबा मसिंग यामलबा यूसिंग संगाइथल लंबीगी हौरंग थोंखोंगदा लोकेरगी इमा इवेंट मयामना लंबीदा थत्तुना फारबा मतुंग यामलबा यूसिंग अदु मई थादुना मांगहनख्रे थौदोक अदुगा मरी लेनना यू फाबदुदा सरुक याखिबी अमना फोंदोखिबदा हौजिक असुकन इरांग लेरिंगै चेरक असिदा असिगुम्बा पोचैसिंग पुथोक पुसिन तौबा सि यानिंगदे मतुंग मनाव असिगुम्बा पोचै फाबा लेरबसु पुलिस सिंगना पुरगा लाकपगी महुत्ता मियामदा खुदसिनबियु यूनिफॉर्म दा लेबा मी सिंगना असिगुम्बा यू पुबगी थवंग असि तौहनिंगदे हाइखि कोई मणिपुर पुलिस ना अखोगी याम लबा अखोगी मांग दा तारिबा अखोगी आइन यादबा निसाजे चीजे पूरगा लाए मोइना हाये अखोइना पूरिबा पोसे कोर्ट पुथोकदोइनी अखोइजु फारकपनी इमा इबेन मयाम जु याउबियु अदुगा कोर्ट पुथोअगा मयाम अखोइना मयामना तौजे हाइबा थबकतो तौमिनाजी हाये अखोगी यूनिफॉर्म सेट इसिन इनाव कांगुजिंगजिना अदेदि अखोइ मयामगी मरक्तगी हाइरे पुलिसना अदुगुम्बा थबक तौबिगनु मयाम ngakpiyu आइन यादबा पोट पुबिगनु कोर्ट पुथोकपदो होय सुम्मी पुथोक्सी अदुइ तारगजु होजिकी मतमजिगा चानादबा पोट ओइबनिना हाइना खंगौदना तुंगदगी इमा इबेल खोइसाउनरबा मयाम अमना चिंगधरागा मांगन तांगन हौरे मई थादोकबा हौरे सिगुम्बा पोसे मतुंगददी यारिगै कखोइ तौबिदनाबा अखोइ इसिलिनाउसिंग अखोइगी अयुक नुंदिन खाइदना ड्यूटी तौबिरिबा कोइगी पुलिस की इसिलिनाउ सिंगदजु सिगुम्बा पोसे मतुंगददी फारकबा ओइरबजु अमा ओइरबजु अखोइ मयामदा अदुम सिनाबियो वन हाइना हाइजे कोंगपाल कोंखाम लेकाइदा लेबा एमेच्योर एथलेटिक एसोसिएशन ना हौजिक थोकलिबा इरांग असिना सोखलबा मफमसिंगदा मतेंग पांगख्रे इम्फाल ईस्ट की मनुंग चना लेरिबा कोंगबा कोंखाम लेकाइदा लेरिबा एमेच्योर एथलेटिक एसोसिएशन हेल्पलाइन कमिटी असिना खुंद्रापम केंद्र की मनुंग चना लेरिबा उयुंपोक नुंगसुमदा लेरिबा रिलीफ कैंपता लेरिबा अवाबा तारबा मियाम सिंगदा नोंगमदा चंग्रबा याद्रबा चाना थकनबा अमदे हिदाक लांगथकना चिंगबा कया मफम अदुदा लेरिबा मियामदा खुदसिनकी हाइरे हौखिबा जून 13 सिंगजमई मयंगबम लेकाई समुराई लाटपम मानदोपता सिंगजमई अपुनबा नुपी लुपना सिंदना हौजिक कोइरिबा मणिपुर की फिबम असिगी मतांगदा याई स्कूल दगिना सिंगजमई वाइखोम लेकाई फौबगी मनुंगदा लेबा क्लब लुप अमदी मैरापाइबी सिंगी ओइबा मिफमदुदा लौखिबा वारेप की मतुंग इना ngarang June 19 da point 10 yauba memorandum ama Manipur की चीफ मिनिस्टर दा खुदसिनख्रे हाइरि memorandum अदुदा मणिपुर दा NRC चटना हलु सु अथुबदा लौथोको हाइबा वाफम सिंग पल्ली हाइरि KCM Group Sagol Bangi Mayoy Singh Yumnam Anil N Dhanaprakash M Nauba TH Jiten M Hemarjit Nangasi Bishnupur District ki Leimaram SC Girls Hostel da Hangliba Relief Camp ta leiriba angang singi Darkar oiriba notebook pen t-shirt moza furit inner garments amadi khudai na chingba potlam sing mateng pangkhre Indo Myanmar ngamkhai mayada pusana ba honarambani haiba truckload amagi setnaba fi ngarang tang 19 da khoirom mathak lekai henpam makongda miyamna mai thadoktuna manghan khre haiba fi makaladu khara puduna lakpa nupi ama ngasi kekru khulda fare fi singadu miyam mangda mai thaduna manghan khre luinena hiram asida khoirom khulna athubada sengdok piraku haina kekru mathak lekai community na fongdorakli Thaudok thokfam dagi fangba pauda ngasi numit yungba matung pung amaga minute kontra rom tabada nungtigi matau gumna kekru mathak leikaida yaripok kasom khulen lambida achat awang sing check tawbada mai thadokre haiba fi makaladugi masing khara puduna lakpadagi fagat pangam kibani hairi fi puduna lakpa miyam na faraba nupi adu salungfam dagi maibam ibem chakawi mahak na fongdorakpada khoirom mayai leikaidagi Wairokpam Renubala Kobi nupi amadagi laurakpani hairi faraba phising adu miya mamangda mai thaduna mangan khre thodogosigi matangda kekru mathak lekai community gi luchingbi L Ranjana Kobi amana fongdorakhibada haukiba tang 19 da yaripok khoirom mathak lekai henpam makhongda Indo Myanmar ngamkhai mayada pukhigadabani haiba yamlaba firol sing mai thaduna manghan khre haiduna media singda fongdorakhiba thengnare adubo matau karamna mai thadokre haiba firol sing asi kekruda achat awong check tawbada yawram libano masina takle madudi ngarang mai thakre haibadu filoina thakide haiba takle maramaduna masigi matangda khoirom khulna athubada sengdok piraku haina fongdorakle
ningsingba yabadi Indo Myanmar ngamkhai mayada pusanaba honarambani haiba lupa crore amaromgi setnaba fi truck LP lot ama plastic bora mayom chani yairipok khoirom mathak lekai henpam makhongda lekai adugi miyamna achat awong sing check tawbada fakibani aduga mathangi numit tang 19 gi ayukta mai thaduna manghan kibani Ayumita yairipok khoirom mathak lekai henpam makhongda Indo Myanmar border Power Pungadaba Yamlava Pirol Sing, my Haduna Mangan Kaina, Mediaka, the Pundu Kiwapam, Madua Marie Lena, the Kuma Talakai, Yamna Perimuapam, Singukari Mandi Yamlava, what's he ado, my Haduna Mangan Kairaga, Yaku, Matalakai, Asat Old Ting, Ziekta Wada, Singado, Yaramki, Asina Tapani, Narang, my Hagadu. Loina may thate haibadu takle maramaduna korong kunna masigi matangda amtong singdokirau amadi thabak tawba matamda thamoi sengna tawbi haibu wafam kayang wafamda haijari Handak lauthokiba class 10 amasung 12 ke examination da mai paklaklaba hojik na Khangabok Higher Secondary School da hangliba relief center da leiba inmate mairoi singda achamba manamathum sing piduna pugning thaugatpa amasung taramna opaki thoram amangase school campus ta pangthokre Thoramadagi Saruk Amoina Relief Center at the Labor in Met Singda, Tama Chupna Chatarakpa, Kaunagi Potok Sing Sabagi Vocation Training Program da Saruk Yaba Training Singda, Sakang Chasing Yang Toke, Ngasigi Thoramada, Thobal District Deputy Commissioner Hantem Subas IAS, SP Thobal Jogesh Chandra Haubizam, Khangabok Jila Parisat ke member KH Rasmohan, Thabaktagi Potharaba Oza L Ibungo Halamasung, Khangabok Higher Secondary School ki Principal KH Radhamanina President Member Singoina Saruk Yake. Khangabok Relief Committee na silaga pangthokiba thoromaduda DC Subasna mahaki warol piraduna hai. Lanje na badagi awabatari ba miyamna changjafam lauraga leiriba Relief Center da leiriba mahiroi singda makoina examination singda mai paklakpagi pungning thaugatpasi yamna faba khongthang amani. Khangabok ki Relief Center asigi chauthok Chafam Mama Oina Center Asida Ladiba, Seraugi Yendrembam Mairabana, Class 12 ki Arts Stream da 10 suba position da Yaurak Pasini. Makoi Gumba Afaba Mahiri Sing Apaba Lambida, Aikoina Lamjing Biba, Tangai Fade Haike. Amarom da Khangabok Relief Center da Ladiba in Met Singda, Makoi Gitungi Punsida Sentok Lambi Amamam Semjan Abapandam da, Vocational Training Piba Asisu, Yamna Faba Kongtang Amani. Wangzing Kodongpopi Sports Complex ta Hangba Relief Center adudasu inmate sing da Kendall Sabaki training pidi makoina puthorakpa pothok sing atuba matamda kaithelda thadokpa hauragani haike loinana inmate sing da makatana makal makakayagi vocational training pinabasu District Administration Thobal gi maikai dagi honari haike SP Thobal Jogesh Chandra Haubizamna mai paklaba mahiroi pumnamak afaba wakal khanduna tungda afaba mi amam oina bohonase Khangabok Relief Center da leirakhiba mahiroi ama achoba mi ama oire haina chahi taragi matungda leibak miyam da khangansi haiba pukning thogatpa wafam sing thamke panba yabading asi manamathum piduna pukning thogatkhiba inmate mahiroi sing ado class 10 gi da nipan aduga 12 ki ani aduga vocational trainee kun ni Manipur gi atai mafam da masi tawramgadra tawramoidra di khangde ko relief camp da leiriba sing sida koi vocational training piraga Makoigi Tungda Koigi Hingbada Koigi skill Haitare additional skill Lama Hapchan Navaki the Makta Koigi Navakumar Hena Torga Sila Ibase Adukin Nungai Vama Pawi Habasimai Hanana Tamjage Masigi training PB Kiba Koigi Kangabogi Odes Habu Malika the skitty Mamasumagi train master trainer Sing Sibusuai Ikai Kumnabu Cherry ELITETV News Channel asigi oina miyamna email gi khuthang da ipau thabirakpa matamda email address info@elitv.in da thabirakna ba khanganjari masi dasnatana ELITETV da ipau fauna bagi oina phone number 9402890982 da ipau faubirakna ba khanganjari miyamna so ELITETV gi YouTube channel Facebook page Instagram amadi Twitter da so follow tawbina ba khanganjari loisilakpada maruiba pausing mupizari Kuki militant ni chingnaba singna lay makong chingmang da layba maitegi yung mga may tharamle liang may furup ki amasu yaukre.
Kuki militant singna micham miyam da chathaba miyot minay leptrabadi afaba fall oiroi haina Chief Minister na akan bawa from thamkre. Delhi da Ladyba ruling party ki Mihut Singh Prime Minister unaba funkidre Defence Minister Rajnath unaduna memorandum pisinkre PMO office tasu pisinkre. India amadi India ki wangmada Ladyba mafam sing da Manipur da santi puraknaba khongjang changsinkre. Amadi Imphal West East amasung Bishnupur District ta hayang numidang warang pung mga foba curfew komthokre. Ngasigi oina ELITETV na sandokcha ba Manipuri pau matang sa losinjare mideng tabiri ba singbu amukahana kurumjari.